ngasi phong heba ton ton ba manipuri si phong singdigi maru eba I pausin khongo charakan manipur top channel gi maike digi mem da share tawjagi ahan bada maru eba pau am oina la khocharakan da tawbul total shutdown tawragani tawbul to bisnupur mang imphal phaunari lambi isi cm bagi deadline ama langa na pidriba phaba government ki department kunthra ga taruk hena lairiba sigi gari sing hayengdigi tawbul da sanglakpura athing ba thamlagani masitana tana mathang saida pangthok kodoriba manipur assembly election candidate amata tawbul sanglakpa yaroi habigi ware phawba tawbul gi praja singa lawgani haina ts bir singa tawbul welfare association gi secretary na phongdokre wafam asing nasi lengak na tawbul gi yamna phibam sokchilagli lambi asi lengak na karimata yengsinbida ba madi tawbul gi praja na haijaba sing amata tabida ba asiga mari lainana tawbul la pangthokiba pawgi mifam amada hakibani magna makhata na hakibida ngasidagi nimit kharani gi mamangna tawbul apun mamayra paibi club organization mayamna lambi sigi matang mifam ama phamkhre mifam aduda satliba tha sigi tang taraga taruk phawbada lambi asi sembidrabadi ban tawgani haina mari lenaba authority sing haibri district asigi asp dc pwd office ta memorandum pishin kibani adubo ngasi phaw lenga ki makedigi response ama talakti masi yamna pende masida natana mamang sahida cm gi miyam gi numit amadasu cm gu unaduna lambi se sembiyu haina haijakiba laikre haijakiba mayam asi kanamatana tabidaba sidi tawbul asi manipur gi manung chandrabara haina khalai mari lainaba singda haijakrabasu karimata tabidrabanina hayengdagi tawbul asi total shutdown tawjaragani masida maikai esomgi prajanusu niyam nga na satpiyu haina ts birashnga na makhataki ngasigi pawgi mifam aduda saruk yakibi tawbul mera paibi apun malupki secretary y maheshwarina haikibida satliba sahi asigi april tha asigi manungda lambi asi sembal lusinbiyo tawbul asi haujuk manipur gi lairiba khungang mayam gi manungda lambi thongi maramdadi khwaidigi sothaba haibadu oire tawbul gi lambi na ngasigi phibam oirakpa asi lainga ki maikaidigi wahi amata haibiraktaba asidi aikhoi bu thoksabide haibani maramaduna tawbul shutdown tawbada aikhoi mapung phana support tawani lambi asi gari satpadi lairadana mi phawbu satpangam siraktre urful thokliba sina anaba kya su thwali masidana tana thu kaya mata nangdre hospital satpada khudong sadaba kya su thengnare haina mahna makhatana su phongdokhi atopa aten mapawa mana pm na state punamaki minister singa unagadori tungan bi state khara covid-19 gi case masing ka hena yam khalakpadagi yumsakisa numita prime minister narendra modi ni state punamaki state minister singa unaduna wari sanagadori report amana hai numit marfuga mangani gi manungda khwaidigi sangwang boin hokiba pungkun ga mari gi manungda covid-19 gi case dising kun ga taruka sani ga maudraga matho hengalakhi miyoi samang taraga nipa laisat asina maram oiraga pungkun ga mari gi manungda sikhi haujuk pawbada sikhiba mi gi masing punna lak amaga lising yang khaigani panga satwega kunga manga sure active case na lak aniga lising taraga mapanga saniga humpuga ni thoi lairi union health ministry gi report na hai anoba case masing khwaidi yam khalangni basi state manga maharashtra punjab karnataka gujarat amasum tamil nadu dani nauna hengalangni ba apun ba case masing gi sangsara humpuga humdoidi maharashtra dani union health ministry gi report na hai hauju covid-19 na khwaidi gi phibam Shokhalaba state nipan yaushilakpadagi tangai fadana minister singa akhanabu mifam ama pangthoktuna matik saba thaurang kya laukhatnaba phirep laukibani laibaki mafam sinma tuna covid-19 gi laisat ngakthoknaba vaccine kapagi thaurang lakholabasu launaganma laisat asi mapung phana laksinba ngamdabagi phibamda laidi haina su paw sina makhatari atopa laibak thiba pawamana police custody da minor ama sikre Pakistan ki Peshawar city da class 7 tamliba mahiroi ama police custody da mathong maram khangdana sikhibadagi station adugi mapana protest tokre oiragliba phiba maduga mari lainana Khyber Pakhtunkhwa gi minister Mahmud Khana Gabir police station gi staff apumba suspend tokibaga loinana thaudu adugi matangda judicial inquiry ama order tokre nupa masa adu station adu da numaijing numita sikhibani Chief City Police Officer Abbas Yasan ga office na thokpa statement amagi matungina mahairoi nupa masadu dukan phamba mi amaga kanna yena baga loinana mi aduda khulai utkiba matungna phakibane police na ma ki mayokta FIR ama register tawki amasum mak matung tabada logak manungna mathanta sijaki haina police ki statement aduna makhataki
नुमाइजी नुमिकी नुमिदांग विक्टिम अदुगी मरी मतासिंग अमसुम मियामना पुलिस स्टेशन अदुगी मपांदा डेमोन्स्ट्रेशन पांगथोखी अमसुम पुलिस की पावर लान अमसुम का हेना सिजनबगी मयोक्ता स्लोगान क्या लाउखी हौखिबा नुमित खरनी असिदा पेशवार थोखिबा अनिसुबा असिगुम्बा थौदोकनी नुमित खरनी की ममांगना नुपा मसा अमा हाटपगिदमक्ता पुलिस पर्सनल अनि फाखी पुलिसना सिग्नल पीबदा खामदबदगी थौदो अदु थोखिबने गुमजा इंग्लिशिंग नि तरागा मपन पुलिस कस्टडी द मी सिबगी थौदो मरी थोखी हैनसु पावोसिना मखाताना सुफुंदो रखली अतोप लेबक थिबा पावमना रेप केस ता सिएनब मियो अमा फारे त्रिपुरा की साउथ डिस्ट्रिक्ट मसागी सही मपन खक्तमा ngaidi नुपी मसा अमाबो नुपी ओबिगी इकाई खुमनब मंगहली हाइबगी दमक मसागी सही हुमद्रागा तरुक रोम सुरब नुपा अमा पुलिस ना फार हैरी victim ओइरिबा नुपी मसा दुगी ममाना पुलिस ता कंप्लेन तोरपगी मतुगिना अहल ओइरब नुपा दो फाखिबनी हाइना पुलिस की मेकेडी फोंदोरखली हिरामसिगी मरी लाइना पुलिस ना फोंदोरखिबदा प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंस प्रोक्सो एक्की मखारा फाखिबनी victim की ममाना तोरखिबा कंप्लेन की मतुगिना नुपी मसा अदुबु अहल अदुना मयुमदा मी लेतबगी कुदोंग साब लौरगा इमुंगदा सिंदुना नुपी ओइबगी इकाई खुमनबा मंगनखिबनी नुपी मसा अदुना मसागी युमदगी थोलक्लगा ममा थीरिङै मतमदा अहल अदुना अंगांग अदुबो माखि मयुमदा कौशिनखिबनी victim ममदी एक्विस अनिगी युम अदु सुनगी मीटर यांखै खक लापनारी थाउदो अदुगी मतांगना वांग पंग सथनबगी दमा अहल अदु नुमित हुमनी गी ओइना रिमांड लौथख्रे बा पावमसु ngasi फोंगिबा से फोंसिंगदा फोनरखी लोशिलक्पो ओइना अतोपा पाव अमना लुपा लिसिंग अनिगी नोटसिंग नमखिद्रे पार्लियामेंट इंग लिसिंग अनिगा तरागा तरुक्ता डिमोनेटाइजेशन की मतुंग सत्नहनखिबा करेंसी नोटसिंग हौजी सर्कुलेशन दा फंगद्रिबा करिगिनो हंगलखिबा वहंग अमगी मतांगना फाइनेंस मिनिस्टर लुपा लिसिंग अनिगी नोटसिंग अदु हौखिबा सही अनिदगी हौना नमखिद्रे हाइना फोंदोखरे लुपा लिसिंग अनिगी नोटसिंग अदु प्रिंटिंग प्रेस दा इंग्लिशिंग अनिगा तरागा मपनदगिना कुन्नमसुम कुंदगिना कुनगा मथोइदा थाखिद्रे हाइना लोक सभा दा फाइनेंस की मिनिस्टर ऑफ स्टेट अनुराग ठाकुर नाइखि अरीबा लुपा चौंगा लिसिंग अमगी नोटसिंग सत्नररोय हाइना प्राइम मिनिस्टर नरेंद्र मोदी नवेंबर इंग लिसिंग अनिगा तरुक्ता लाउथोखिबा मतुंगदगी अनौबा लुपा चौंगा सपी नोट का लोइनना लुपा लिसिंग अनिगी नोटसिंग सत्नहनखिबनी अदुबो लुपा लिसिंग अनि चपीगी नोटसिंग अदु सिजिनबा असुम हंथनरखिबनी सिजिनबदा खुदोंग चाबगी युमफमदा रिजर्व बैंक ऑफ इंडिया गा खनरगा गवर्नमेंट अकनबा बैंक नोटसिंग नमदनबा वरेप लौखिबनी हाइना मिनिस्टर ना हाखि हेबा पामसु ngasi form ki basi fongsing da phonari aduga sungso shodana myam hurendi anab I pausing update piba natraga na hauji hauji Myanmar tholiba thawdo wathoksing anau noba update khara lai myam so shodana myam da main oina Myanmar gi natraga na atop pausi sing da phong maroiba pau thokiba thawdo wathoksing gi la khachar kana myam da update pijarake adu phongai minarisi haina Manipur top channel gi mekedi gi myam da request tawjare masum myam na video si jing bibu loraba matuna myam gi wakhalon na kari lai bibi gi hadu so shodana comment box ta thambira moina channel si gi mekedi si request tawjari adu myam hauji ko na di matang sa kainarsi ai shoikil lan ki yaw sum myam ngak pi gi thank you